ꯃꯤ ꯂꯥꯛꯅꯔꯦ ꯍꯧꯖꯤꯛ ꯌꯥꯝꯕ ꯍꯦꯟꯖꯜꯂꯛꯑꯦꯀꯣ ꯑꯍꯤꯡ ꯊꯦꯡꯉꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤꯗꯃꯛ ꯃꯌꯥꯝ ꯂꯥꯛꯅꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯁꯨ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯂꯩꯕꯤꯌꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯏꯁꯦ ꯌꯥꯝꯅ ꯃꯤꯌꯥꯝ ꯍꯥꯏꯇꯥꯔꯦ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯅꯤꯠ 38ꯀꯤꯁꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯀꯣ ꯃꯣꯏꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯡꯕꯨꯁꯨ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯁꯦꯕꯥ ꯇꯧꯔꯒ ꯁꯥꯔꯀꯟ ꯃꯤꯁꯤ ꯌꯥꯝꯕ ꯍꯦꯟꯒꯠꯂꯛꯑꯦ ꯁꯨꯝ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯆꯦꯠꯅ ꯊꯧꯅꯤꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯀꯨꯝꯊꯔꯒ ꯀꯥꯞꯄ ꯌꯥꯅꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯥꯒꯤꯗꯃꯛ ꯊꯧꯅꯤꯕ ꯂꯥꯛꯏ ꯆꯦꯅ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯃꯥ ꯃꯌꯥꯝꯁꯨ ꯇꯞ ꯇꯞꯅꯁꯨ ꯃꯤ ꯌꯥꯝꯕ ꯍꯦꯟꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯅꯣꯡꯉꯥꯟꯕꯐꯥꯎꯅꯤꯀꯣ ꯍꯌꯦꯡꯕꯨ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒ ꯍꯌꯦꯡꯒ ꯄꯨꯟꯅ ꯑꯁꯣꯝꯗꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯡꯕꯨꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯩꯔꯦ ꯃꯣꯏꯅ ꯑꯁꯣꯝꯗꯁꯨ ꯀꯥꯈ꯭ꯔꯦꯀꯣ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯏꯆꯦ ꯏꯆꯜ ꯄꯨꯝꯅꯃꯛꯃꯛꯁꯨ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯗ ꯏꯃꯥꯕꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯆꯦꯠꯅ ꯊꯧꯅꯤꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯂꯥꯛꯏ ꯃꯤꯌꯥꯝꯁꯤꯡ ꯏꯃꯥꯒꯤ ꯃꯅꯥꯛ ꯌꯧꯅꯤꯡꯗꯅ ꯂꯥꯛꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯉꯕꯣ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯟꯅ ꯊꯧꯅꯤꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯁꯦ ꯑꯉꯥꯡꯒ ꯅꯨꯡꯁꯤ ꯑꯉꯥꯡꯒꯁꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯆꯠꯂꯣ ꯕꯣꯔ ꯃꯌꯥꯝ ꯅꯤꯔꯣꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯤꯡꯁꯦ ꯕꯣꯔ ꯅꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕꯁꯤꯡꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯑꯩ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯝꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯅꯕꯗꯒꯤ ꯑꯊꯣꯏꯕ ꯂꯟ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯍꯧꯖꯤꯛ ꯊꯦꯡꯂꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯄꯨꯡ 12 ꯍꯦꯜꯂꯛꯑꯕꯅꯤ 12 ꯍꯦꯜꯂꯛꯑꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯇꯅ ꯁꯨꯃꯥꯏꯅ ꯁꯦꯕꯥ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯐꯖꯅ ꯉꯥꯛ ꯁꯦꯟꯗꯅ ꯇꯧꯕꯤꯔꯤ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ
ꯏꯆꯟ ꯃꯌꯥꯝꯁꯨ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯍꯥꯏ 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 ꯑꯦꯐꯖꯤ ꯐꯦꯟ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯔꯝꯗꯝꯒꯤ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯍꯦꯟꯅ ꯆꯦꯠꯅ ꯊꯧꯅꯤꯕꯤꯌꯨ ꯌꯥꯝꯗ꯭ꯔꯥ ꯏꯆꯟ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯟ ꯃꯌꯥꯝꯗꯣ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯊꯦꯡꯂꯕ ꯑꯍꯤꯡꯗꯨꯗ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯕꯥꯔꯣ ꯈꯤꯇꯪ ꯍꯦꯜꯂꯕꯅꯤ ꯑꯗꯨꯝ ꯂꯥꯛꯄꯒꯤ ꯂꯦꯞꯄ ꯅꯥꯏꯗꯦꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯗꯕ ꯃꯇꯝꯁꯤꯗ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧ ꯂꯥꯛꯏꯗꯣ ꯍꯥꯏ ꯍꯥꯏ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯩ ꯂꯥꯏꯐꯁꯦ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯩꯈꯣꯏ ꯙꯔꯃꯕꯨ ꯆꯦꯠꯅ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯚ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯁꯨ ꯂꯥꯛꯏ ꯏꯆꯦ ꯁꯣꯝꯗꯁꯨ ꯏꯆꯟ ꯃꯌꯥꯝ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯄꯥ ꯑꯃꯁꯨ ꯂꯩꯔꯦ ꯏꯄꯥꯁꯤ ꯏꯃꯥ ꯍꯤꯌꯥꯡꯊꯥꯡꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯂꯩꯔꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯏ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯌꯨꯇꯨꯞꯇ ꯂꯥꯏꯚ ꯊꯥꯗꯣꯛꯏꯕ ꯃꯌꯥꯝꯁꯨ ꯎꯍꯟꯒꯦꯅ ꯍꯥꯏꯗꯤ ꯊꯦꯡꯉꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃ ꯂꯩ ꯏꯆꯟ ꯕꯣꯔ ꯃꯌꯥꯝ ꯐꯪꯉꯨꯀꯣ ꯏꯆꯟꯖꯥ ꯕꯣꯔ ꯃꯌꯥꯝ ꯐꯪꯉꯨꯀꯣ ꯅꯨꯡꯁꯤ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯀꯩꯅꯣꯒ ꯆꯠꯆꯕꯁꯦ ꯐꯩꯌꯦ ꯁꯨꯃꯥꯏꯅ ꯆꯠꯄ ꯐꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯏꯃꯥꯒꯤꯗꯃꯛ ꯂꯥꯛꯏꯁꯤ ꯎꯗ꯭ꯔꯣ ꯏꯁꯩ ꯁꯛꯄꯒ ꯃꯥꯝꯇꯣꯞꯇ ꯊꯥꯗꯣꯔꯛꯄꯅꯤ ꯑꯩꯅ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯅꯠꯇꯦ ꯐꯦꯁꯕꯨꯛꯇꯔꯥ ꯐꯦꯁꯕꯨꯛꯇ ꯑꯩ ꯐꯦꯁꯕꯨꯛꯁꯨ ꯅꯝꯃꯦ ꯑꯗ ꯌꯨꯇꯨꯞ ꯑꯃꯨꯛ ꯊꯥꯕ ꯌꯨꯇꯨꯞꯁꯤꯅꯅꯦ ꯂꯣꯏ ꯎꯗꯣꯏꯕ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯂꯥꯛꯏ ꯊꯧꯅꯥ ꯐꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤꯀꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯌꯥꯝꯁꯦ ꯁꯤ ꯕꯣꯔ ꯃꯌꯥꯝ ꯐꯪꯗꯣꯏꯅꯦ ꯑꯉꯥꯡꯒ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯂꯥꯛꯑꯦꯉꯣ ꯑꯁ ꯑꯍꯜ ꯑꯃꯁꯨ ꯏꯃꯥ ꯑꯃꯁꯨ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯒꯤ ꯃꯅꯥꯛ ꯌꯧꯖꯔꯦꯅ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯉꯣ ꯕꯣꯔ ꯄꯨꯡꯐꯝꯁꯦ ꯄꯨꯡ ꯍꯌꯦꯡ ꯇꯥꯕ꯭ꯔꯥ ꯍꯌꯦꯡ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯃꯥꯕꯨꯁꯨ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅ ꯂꯥꯛꯏꯕ ꯏꯆꯦ ꯏꯆꯜ ꯅꯨꯡꯁꯤꯗ꯭ꯔꯥ
ꯄꯨꯝꯕ ꯆꯦꯠꯅ ꯆꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯔꯝꯗꯝꯒꯤ ꯂꯥꯏꯅꯤꯡ ꯏꯔꯝꯗꯝꯒꯤ ꯙꯔꯃ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯏꯃꯥ ꯈꯛꯇ ꯆꯠꯊꯣꯛꯄꯤ ꯑꯩ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯏ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯥꯛꯏꯁꯤꯡ ꯏꯆꯟ ꯃꯌꯥꯝ ꯕꯣꯔ ꯃꯌꯥꯝ ꯐꯪꯉꯨꯀꯣ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯒꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃ ꯂꯩꯖꯗꯧ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯤ ꯀꯩꯁꯨꯝ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯏꯆꯟ ꯃꯌꯥꯝꯗꯨ ꯏꯆꯟꯁꯤꯡ ꯕꯣꯔ ꯌꯥꯝ ꯐꯪꯉꯨꯀꯣ ꯕꯣꯔ ꯌꯥꯝ ꯅꯤꯔꯝꯃꯨꯀꯣ ꯕꯣꯔ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯆꯦ ꯏꯆꯜꯁꯤꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯏꯀꯣ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤ ꯑꯣ ꯀꯩꯅꯣ ꯍꯤꯌꯥꯡꯊꯥꯡꯗꯅꯦ ꯔꯣꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯑꯩ ꯉꯁꯥꯏ ꯌꯦꯡꯉꯨꯗ꯭ꯔꯦ ꯍꯤꯌꯥꯡꯊꯥꯡ ꯕꯣꯔ ꯈꯨꯔꯨꯝꯕ ꯍꯥꯏꯅ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯅ ꯈꯔ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯣ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯁꯣꯝꯗꯁꯨ ꯂꯣꯏꯔꯛꯄ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯂꯥꯏꯅꯤꯡꯒ ꯇꯧꯗꯅ ꯅꯍꯥꯁꯤꯡꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯏꯆꯟꯁꯤꯡ ꯕꯣꯔ ꯌꯥꯝ ꯐꯪꯉꯨꯀꯣ ꯃꯌꯥꯝ ꯂꯦꯝꯃꯣ ꯃꯤꯔꯣ ꯀꯩꯅꯣꯅꯦ ꯀꯣꯝꯕ ꯅꯠꯇꯦꯌꯦ ꯇꯞ ꯇꯞ ꯊꯥꯖꯤꯜꯂꯛꯄ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯍꯦꯟꯒꯅꯤꯕꯀꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒꯤꯅꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗꯣ ꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯝ ꯐꯝꯃꯨꯀꯣ ꯁꯦꯀꯦꯠꯇꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯀꯩꯅꯣ ꯇꯧꯋꯤ ꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯝꯇ ꯌꯥꯎꯍꯟꯒꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯀꯣ ꯏꯅꯥꯎꯁꯤꯡꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯨꯇꯨꯞꯇꯅꯦ ꯃꯅꯤꯄꯨꯔ ꯃꯈꯜ ꯃꯊꯦꯜꯅ ꯌꯥꯝ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯟ ꯃꯌꯥꯝ ꯌꯥꯝ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯇꯥꯈ꯭ꯔꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯋꯥꯖꯔꯕꯅꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯃꯌꯥꯝ ꯍꯥꯏ ꯇꯧꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯦꯀꯣ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯍꯥꯏꯇꯥꯔꯦ ꯙꯔꯃꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯁꯦ ꯀꯜꯂꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯊꯥꯡꯒꯤ ꯌꯨꯅꯤꯠ 38ꯀꯤ ꯇꯤꯝꯅꯤ ꯃꯌꯥꯝꯅꯁꯨ ꯑꯔꯥꯝꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯆꯝꯅꯤꯀꯣ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯥꯟꯗꯒ ꯑꯗꯩ ꯀꯩꯗꯒ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯖꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯁꯦ
ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯂꯣꯏꯕ ꯅꯥꯏꯗꯦ ꯁꯣꯝꯗꯁꯨ ꯁꯤꯅꯨꯡꯁꯤ ꯁꯣꯝꯗꯩꯁꯨ ꯂꯥꯛ ꯃꯩꯇꯩ ꯂꯩꯇꯦ ꯅꯨꯡꯁꯤꯕꯅ ꯌꯥꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡꯁꯨ ꯌꯥꯝꯃꯦ ꯌꯥꯝꯃꯦ ꯃꯌꯥꯝꯗ ꯑꯩꯅ ꯎꯍꯟꯅꯤꯡꯗꯅ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤꯀꯣ ꯃꯌꯥꯝꯁꯨ ꯊꯧꯅꯤꯕꯤꯌꯨ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯕꯣꯔ ꯅꯤꯔꯕꯣ ꯑꯣ ꯅꯨꯡꯁꯤ ꯌꯥꯝꯅꯗꯣ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯟ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯏꯆꯦ ꯏꯆꯟ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯕꯣꯔ ꯃꯌꯥꯝ ꯅꯤꯔꯕꯣ ꯏꯆꯟ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯄꯥꯕꯨꯡꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯨꯝꯗ꯭ꯔꯥ ꯃꯔꯤꯐꯨ ꯄꯥꯕꯨꯡ ꯀꯨꯏꯅ ꯄꯨꯟꯁꯤꯀꯣ ꯏꯃꯥꯒꯤ ꯀꯩꯅꯣ ꯌꯥꯎꯕ ꯑꯣꯏꯌꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯄꯥ ꯏꯄꯦꯟ ꯃꯤ ꯆꯤꯜꯂꯛꯈꯤꯅꯤ ꯍꯧꯖꯤꯛ ꯀꯣꯝꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯝ ꯍꯣꯔꯦꯟ ꯍꯣꯏ ꯁꯤꯗ ꯂꯩꯌꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯣꯏ ꯁꯨꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯤꯡ ꯕꯣꯔ ꯃꯌꯥꯝ ꯃꯌꯥꯝ ꯅꯤꯌꯨꯀꯣ ꯍꯥꯏꯗꯤ ꯂꯥꯟꯁꯤ ꯂꯣꯏꯔꯒ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕ ꯍꯥꯏꯅ ꯐꯖꯅ ꯅꯤꯕꯤꯔꯝꯃꯣ ꯑꯝꯇ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯁꯦ ꯄꯥꯕꯨꯡ ꯅꯨꯡꯁꯤꯕ꯭ꯔꯥ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯏꯃꯥ ꯚꯤꯗꯤꯑꯣ ꯈꯤꯇ ꯅꯝꯖꯒꯦ ꯏꯃꯥ ꯁꯣꯝꯅ ꯀꯥꯏ ꯂꯩꯕꯤꯔꯒꯦ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯅꯝꯖꯔꯤꯕ ꯃꯌꯥꯝꯇ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯁꯤꯗꯣ ꯐꯅ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤꯗꯃꯛ ꯂꯥꯛꯏꯕꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯗꯅ ꯑꯩ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯀꯥꯡꯕꯨ ꯇꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃ ꯂꯩꯖꯒꯗꯕꯗꯣ ꯌꯦꯡꯉꯣ ꯏꯁꯣꯔꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯇꯞ ꯇꯞꯅ ꯌꯥꯝꯈꯠꯂꯛꯑꯦ ꯃꯤ ꯇꯣꯏꯁꯟ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯏꯃꯥꯕꯨ ꯍꯦꯟꯅ ꯆꯦꯟꯅ ꯊꯧꯅꯤꯕꯤꯌꯨ ꯏꯃꯥꯒꯤꯗꯃꯛ ꯕꯣꯔ ꯌꯥꯝ ꯅꯤꯌꯨꯀꯣ ꯏꯆꯟꯖꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯒꯦꯅ ꯁꯣꯝꯗꯁꯨ ꯏꯆꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯟ ꯃꯌꯥꯝꯁꯦ ꯊꯧꯅꯥ ꯐꯅ ꯏꯃꯥꯒꯤꯗꯃꯛ
ꯕꯣꯔ ꯌꯥꯝ ꯐꯪꯉꯣ ꯕꯣꯔ ꯌꯥꯝ ꯐꯪꯉꯣ ꯏꯃꯥꯅ ꯕꯣꯔ ꯂꯣꯏ ꯄꯤꯔꯗꯕꯅꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯑꯅꯥ ꯑꯌꯦꯛꯁꯨ ꯐꯔꯒꯦ ꯐꯔꯦ ꯐꯔꯦ ꯂꯥꯟꯁꯨꯅꯦ ꯂꯥꯟꯁꯨ ꯐꯍꯟꯕꯤꯔꯝꯂꯣ ꯂꯥꯟꯁꯨ ꯐꯍꯟꯕꯤꯔꯣ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯩꯍꯟꯕꯤꯔꯣꯅ ꯅꯨꯡꯁꯤ ꯌꯥꯝꯅꯀꯣ ꯅꯨꯡꯁꯤꯕ ꯏꯆꯟ ꯑꯃ ꯂꯥꯛꯑꯦ ꯑꯁꯣꯝꯗꯁꯨ ꯃꯁꯝ ꯐꯩꯌꯦ ꯁꯤ ꯏꯆꯟꯁꯦ ꯌꯦꯡꯉꯣ ꯃꯁꯝ ꯈꯨꯁꯥꯡꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯅ ꯏꯃꯥꯒꯤ ꯊꯧꯔꯝꯁꯦ ꯂꯥꯛꯄꯗ ꯂꯥꯛꯑꯣ ꯆꯪꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯁꯨ ꯍꯌꯦꯡ ꯂꯥꯛꯄꯤꯌꯨ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯁꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯅꯛꯄꯗ ꯑꯔꯥꯞꯄꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯕꯣꯔ ꯌꯥꯝ ꯅꯤꯌꯨꯀꯣ ꯏꯆꯟꯗ ꯑꯁ ꯂꯩꯒ ꯃꯌꯥꯝ ꯄꯥꯏꯁꯤꯉꯣ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯪ ꯂꯥꯏ ꯈꯨꯔꯨꯝꯃꯗꯣꯏꯔꯣ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯃꯤ ꯌꯥꯝꯈꯠꯂꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯡꯕꯨꯅꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯉꯥꯛ ꯁꯦꯜꯂꯤ ꯐꯖꯅ ꯃꯌꯥꯝꯒꯤ ꯂꯥꯛꯄꯒꯤꯗꯃꯛ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯍꯧꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯃꯌꯥꯝ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯁꯪꯉꯤꯔꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯂꯥꯛꯏꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯁꯦ ꯕꯣꯔ ꯌꯥꯝ ꯐꯪꯉꯨꯀꯣ ꯏꯆꯟꯗ ꯕꯣꯔ ꯌꯥꯝ ꯅꯤꯌꯨ ꯅꯨꯡꯁꯤ ꯌꯥꯝꯅ ꯄꯔꯦꯡ ꯀꯥꯏꯗ ꯏꯆꯟ ꯃꯌꯥꯝꯁꯤꯅ ꯐꯖꯅ
Chỗ cái máy cây với lại té xong đây lắc cả xịt ra menung desang baje ai nga lai sangjage ni chana mapan dai lakpudo duana apet wan ge ton dam mayam ge ning thung mai dum tawjarak menung sang adine net tat pa jaw wa dage ai apet mapan da Jaman dak ngombam thank you ai gi live tu chambia kon pung kon ma yam thagat chari ko ai subscribe to biram subscribe to da bai sinau sin si bidana ta he ne dum thagat charak ke mayam gi ngai na ba ni mai na hai ta yam si ba mi kom ni ko chenga ba hing je bo hai ta ko nongan dor ba ni nga le di yang wa yang ai dum hun jarak ke mek siang bro kamain tau ge mayam comment dai pe bro ni me sing de sân nãm lại còn những sự bị sân nhà tân mẹ mấy sinh đẹp hay bro này ấy đấm sòn đi đấm hơn giờ cái mà nung từ đấm năm giờ cái bọc xem mà khâu là tôi đấm xem chứ xem bro khâu là rồi mình đang ngồi với cái này hiền cái là đấm ấy ta đấm tháo ra cái này bỏ nhau nó ba làm xí bầm cũng hay cả nhưng ai lại tôm mới lấy cái đâu mà tôm ra cây ma cái tôm cũng có thể muốn lại Boryam phangdoi ni Boryam phangdoi sidra mai ben tia chen man senja Boryam phangu ko photo copy man somda lại somda có ba mà somda chỗ em lại còn làm hầu krum ba myam to krum ba loi raga thongna pa su yaw re chan nung si ba myam to somda na ka do somda na thorpam ne ko ale sida ale ra sin in le re ko myam khang da ba le raga su akoi bazar am dai lak pa do hai de me ro tai sang ko do somda lak pi yo ba du ga som sai ta na thok pai oi de ba
ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯐꯦꯠ ꯎꯍꯟꯖꯒꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯆꯟꯗ ꯕꯣꯔ ꯌꯥꯝ ꯐꯪꯉꯨꯀꯣ ꯂꯥꯛꯄꯁꯤ ꯁꯣꯝꯗꯁꯨ ꯂꯥꯛꯄ ꯌꯥꯎꯔꯦ ꯇꯣ ꯁꯣꯝꯗꯁꯨ ꯁꯣꯝꯗ ꯆꯪꯕꯤꯌꯣ ꯂꯥꯏ ꯈꯨꯔꯨꯝꯕꯩꯗꯤ ꯁꯣꯝꯅ ꯊꯣꯛꯄꯩ ꯑꯣꯏꯗꯣꯏꯕ ꯌꯥꯝ ꯕꯣꯔ ꯌꯥꯝ ꯐꯪꯉꯨꯀꯣ ꯕꯣꯔ ꯌꯥꯝ ꯐꯪꯉꯨ ꯆꯟꯖ ꯕꯣꯔ ꯌꯥꯝ ꯐꯪꯉꯨꯀꯣ ꯑꯍꯤꯡꯗ ꯂꯥꯛꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝ ꯂꯩꯗꯣꯏꯁꯦ ꯕꯣꯔ ꯌꯥꯝ ꯐꯪꯉꯨ ꯕꯣꯔ ꯌꯥꯝ ꯌꯦꯡꯉꯛꯇꯣ ꯏꯆꯟꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯟꯖ ꯕꯣꯔ ꯌꯥꯝ ꯐꯪꯉꯨꯀꯣ ꯑꯁ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩ ꯁꯤꯗ ꯋꯥꯔ ꯇꯨꯝꯅꯤꯡꯉꯝꯃ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯑꯁ ꯏꯆꯟ ꯑꯅꯤꯁꯦ ꯕꯣꯔ ꯌꯥꯝ ꯐꯪꯉꯨꯀꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯣꯏ ꯏꯃꯥꯁꯤꯡꯁꯦ ꯁꯣꯝꯗꯁꯨ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤ ꯀꯥꯡꯕꯨꯁꯨ ꯂꯩ ꯁꯣꯝꯗ ꯏꯃꯥꯁꯤꯡ ꯇꯨꯝꯅꯤꯡꯉꯕꯣ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯍꯥ ꯏꯃꯥ ꯇꯨꯝꯅꯤꯡꯉꯕꯣ ꯂꯥꯏ ꯈꯨꯔꯨꯝꯃꯨꯔꯕ ꯍꯣꯏ ꯑꯉꯥꯡ ꯈꯔ ꯆꯪꯉꯤꯗꯦ ꯊꯣꯡ ꯂꯣꯜꯂꯦꯅ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯕꯣꯔ ꯌꯥꯝ ꯐꯪꯉꯨꯀꯣ ꯅꯨꯡꯁꯤ ꯑꯗꯨ ꯌꯥꯝ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯏꯆꯟꯖ ꯕꯣꯔ ꯃꯌꯥꯝ ꯌꯥꯝ ꯐꯪꯉꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯏꯁꯦ ꯕꯣꯟ ꯀꯠꯇꯣꯏ ꯃꯥꯜꯂꯦ ꯃꯌꯥꯝꯗꯣ ꯃꯤ ꯌꯥꯝꯈꯠꯂꯛꯑꯦ ꯍꯧꯖꯤꯛ ꯇꯞ ꯇꯞꯅ ꯁꯣꯝꯗꯁꯨ ꯑꯥꯎ ꯊꯥꯏꯅꯅꯗꯤ ꯈꯤꯇꯪ ꯍꯦꯜꯂꯦ ꯆꯨꯝꯃꯦ ꯑꯉꯣꯝ ꯊꯥꯏꯅꯒ ꯍꯧꯖꯤꯛꯀꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯏꯔꯝꯗꯝꯁꯦ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯔꯨꯕꯗꯩ ꯈꯤꯇꯪꯀꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯟ ꯃꯌꯥꯝꯒꯤ ꯕꯣꯔ ꯌꯥꯝ ꯐꯪꯗꯧ ꯃꯥꯜꯂꯦꯍꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯃꯥ ꯃꯌꯥꯝꯗꯨꯁꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯃꯥ ꯃꯌꯥꯝꯁꯨ ꯂꯩꯌꯦ ꯇꯨꯝꯗꯕꯤꯗ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯔꯤꯁꯦ ꯑꯁ ꯏꯃꯥ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯄꯣꯠ ꯌꯥꯝ ꯌꯥꯝ ꯁꯤꯜꯂꯣꯀꯣ ꯏꯃꯥꯅ ꯕꯣꯔ ꯃꯌꯥꯝ ꯌꯥꯝ ꯄꯤꯌꯨ ꯍꯥꯏꯗꯤ ꯊꯦꯡꯉꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯏꯃꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨꯅꯁꯨ ꯐꯖꯅ ꯉꯥꯛ ꯁꯦꯟꯗꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯃꯥ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯅ ꯏꯆꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯕꯣꯔ ꯌꯥꯝ ꯐꯪꯉꯤ ꯍꯧꯖꯤꯛ ꯃꯤ ꯌꯥꯝꯈꯠꯂꯛꯑꯦ ꯍꯧꯖꯤꯛ ꯍꯤꯌꯥꯡꯊꯥꯡꯒꯤ ꯁꯛꯇꯝꯅꯤ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯛꯀꯗꯣꯔꯦ ꯉꯥꯛꯇꯪꯗ ꯉꯥꯏꯔꯦ ꯅꯣꯡꯉꯥꯟꯗꯧꯕ ꯃꯌꯥꯝꯗ ꯁꯤꯅ ꯑꯃꯨꯛ ꯍꯤꯌꯥꯡꯊꯥꯡ ꯊꯣꯡ ꯂꯥꯜꯂꯒ ꯀꯃꯌꯥꯏ ꯂꯝꯕꯤ ꯆꯠꯈꯤꯗꯣꯏꯕ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯂꯥꯛꯑꯦ ꯆꯟꯖꯥ ꯕꯣꯔ ꯌꯥꯝ ꯐꯪꯉꯨꯀꯣ ꯑꯁ ꯃꯤ ꯌꯥꯝꯁꯤꯜꯂꯛꯑꯦ ꯃꯤ ꯌꯥꯝꯃꯦ ꯇꯣ
มียังขะแหลเจ็บงายขะแหลบัวเจ็บเต้าสมัยก็ไปวิวป่ะไทยกระดมเจ้าเต่าเกดเส้นก็จะได้ป่ะลายไทยในยูทูบเกียร์ตรงทางกันปีมีหลักน้ำหลักเส้นบิโรย Em đặt chân biro. ง่ายเลยเด็ก Ngoài đây mấy trả đây. Đi mà khóc ngay đây. Không được dụ. Có tôi là ngầu quá, tôi thì biệt ta thì đây tôi. Cho nó cặp hay ra chứ nghe. Không được gì tôi. Cái nào? Cái gì cái mà nó YouTube này YouTube đó. Cái gì vậy? Lại đấy chả. Rồi đi đó. Cái nào? YouTube lại đó. Rồi cái năm hai đấy có. YouTube lại. Làm gì đấy sẽ xem làm được. Mi ông khai lệ có gì? Tầm tầm đó. Làm cho làm những người cả ngoài trò mèo đó nó có tới đây về xin ông thì còn tấm lạc bị vậy thôi. Làm cho sitra xin ông mai sa cũng nó mai thôi. Cái lan này mà nó mồi nó qua rồi đó. Có khá thôi sai ta có mai rồi đó. Nhiều thứ trong phần lấy con gì để đi xong đi làm xe lẻ dễ sản phẩm lại sẽ là thế đâm bị gặp bị giam thuê mà xài đâm một cái nó thôi đồng xong đợt lại có cái này đấy xong đợt nó xin về mai mua những cái nám vô lấy về mai nè xong gari ga yam vô lấy phải cho các bạn làm lấy cái lọc cứu xong đây chúng làm lấy xích cái cái bồi vậy Yep, 50 only 4 to 50 have bro. I to 50 man मैं हम सुबह में नहीं वाला पी बहुत सारे कनोड़ा hai chục lâm đại hai thằng đấy mà để đi lâm đại đó tụi mới phải giao giam nhiều là phải tụi bazaar để sát rồi ăn thì tụi đây rồi hiện bazaar cá rồi nữa làm tụi làm không nằm nữa xong tụi làm vừa lấy con makan su này ta làm tôi nuôi xin vậy xin nào mèm thế này xin nào mèm phá phong gì đó phá bạ xin ba xong đã cái nó nắm vô đấy mèm tôi sẽ I love you cái thằng số này rồi xong đã cái đó là xin phá giày hết xin đi kịp bây giờ này nắng hello đó nè cái đó nè xong rồi phải đóng này đó xong rồi cho làm nuôi sĩ mà thì đó nuôi sĩ vẫn lấy làm này sẽ đã cái gì nè cái vô lên mà sĩ kia lại đi cái lại đi chứ anh ta bảo bảo mà này sĩ ông mà chân bị đó tin sĩ phải giờ van làm sĩ anh YouTube đã thao tác thắt cái này mà em tôi pam bây giờ cái gì nè kera lokam này cái yang sang cái lokam này lokam này trên là đông đô mà cái gì nó pam bây giờ cái gì cái có cái kera lokam này cái đông không bị cái còn sau con bên làm đó ní im phải dậy con sẽ u bên xiềng mà xì mai thì mình sẽ đợi thằng này để nó ngay mai nó u thì sẽ phải dậy bây giờ em phải dậy ai Manipuri mà khăn mất thế lên ai mới cả tôi ra làm là yếu mấy em nó khăn nó bây giờ mà ai mà không tạo sẽ là kia coi kìa bây giờ đấy là cái này trong coi kìa đang sang hình má dầu thì ngày kia hai tay vào dầu thì ngày kia xong đã má lại làm pina xoay tới đây bảo bảo làm đi dầu thì ngày đó mà đặt tay cái mà đặt cái mấy em là thằng cái nó tông đường bay ấy live sẽ thành là bị bắt tà cái gì không sẽ là phiếu rồi cả sĩ cái hai đi ba trong tông dạng nuôi ba
ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤꯀꯣ ꯁꯤ ꯊꯥꯡ ꯇꯥꯒꯤꯁꯤꯅ ꯀꯌꯥ ꯄꯤꯒꯦ ꯁꯤꯁꯨ ꯐꯖꯩꯅꯦ ꯊꯥꯡ ꯇꯥꯒꯤꯁꯦ ꯆꯍꯨꯝ ꯑꯩ ꯍꯣꯔꯦꯟ ꯂꯩꯒꯦꯀꯣ ꯑꯧ ꯌꯥꯏ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯑꯩ ꯂꯥꯏꯚ ꯇꯧꯈꯤ ꯍꯣꯔꯦꯟ ꯌꯨꯇꯨꯕꯅꯦ ꯃꯅꯤꯄꯨꯔꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯀꯥꯏꯗꯒꯤ ꯆꯥꯗꯦ ꯑꯩ ꯀꯩꯁꯥꯝꯊꯣꯡꯗꯩꯅꯤ ꯁꯤ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇꯦ ꯂꯥꯡꯕꯟ ꯀꯩꯊꯦꯜ ꯍꯥꯞꯄꯨ ꯂꯥꯡꯕꯟ ꯀꯩꯊꯦꯜ ꯂꯥꯡꯕꯟ ꯀꯩꯊꯦꯜ ꯑꯣꯏꯅ ꯍꯥꯞꯄꯨ ꯍꯧꯖꯤꯛꯀꯤꯗꯣ ꯂꯥꯡꯕꯟ ꯀꯩꯊꯦꯜꯒꯤ ꯐꯖꯕ ꯂꯥꯡꯕꯟ ꯀꯩꯊꯦꯜ ꯍꯥꯞꯄꯕ ꯂꯥꯡꯕꯟ ꯀꯩꯊꯦꯜꯒꯤ ꯐꯖꯔꯕ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯨ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯂꯥꯛꯄꯤꯌꯨ ꯇꯤꯔꯥ ꯂꯣꯀ꯭ꯔꯥꯝ ꯂꯩꯔꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯍꯤꯌꯥꯡꯊꯥꯡ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯣꯏꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯀꯩꯅꯣꯗ ꯇꯤꯔꯥ ꯂꯣꯀ꯭ꯔꯥꯝ ꯂꯩꯔꯛ ꯁꯒꯣꯜꯕꯟ ꯂꯥꯏꯟꯗ ꯃꯌꯥꯝ ꯁꯣꯏ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯤ ꯂꯣꯏꯅ ꯐꯪꯒꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤ ꯅꯨꯃꯤꯠ ꯏꯃꯥꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯦꯀꯣ ꯍꯥꯏꯗꯤ ꯊꯦꯡꯉꯕꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯨꯝꯗꯕꯤꯗ ꯏꯃꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯏꯁꯦ ꯑꯁ ꯑꯩ ꯅꯍꯥꯟꯒꯩ ꯊꯤꯔꯤꯁꯤ ꯁꯤꯁꯤꯅ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯀꯩꯅꯣ ꯇꯧꯋꯤꯗꯣ ꯃꯌꯦꯛꯇ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣꯅꯦ ꯑꯗꯨꯝ ꯌꯥꯏꯗꯀꯣ ꯂꯥꯏꯟꯅꯤꯅꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯍꯥꯟꯉꯩ ꯃꯌꯥꯝꯅ ꯎꯗꯕꯗꯣ ꯉꯁꯤꯗꯤ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯀꯥꯎꯕꯤꯔꯒꯅꯨ ꯇꯦꯔꯥ ꯂꯨꯀ꯭ꯔꯥꯝ ꯂꯩꯔꯛ ꯁꯒꯣꯜꯕꯟ ꯂꯥꯏꯟꯗꯅꯤꯀꯣ ꯑꯩꯈꯣꯏ ꯇꯦꯔꯥ ꯕꯖꯥꯔ ꯈꯤꯇꯪ ꯍꯦꯜꯂꯒ ꯑꯩꯈꯣꯏꯒꯤ FCI ꯒꯣꯗꯥꯎꯟꯒ ꯆꯪꯐꯝ ꯂꯝꯕꯤ ꯏꯌꯥꯔꯄꯣꯔꯠ ꯇꯥꯕꯗꯣ ꯏꯌꯥꯔꯄꯣꯔꯠ ꯇꯥꯕ ꯌꯥꯕ ꯂꯝꯕꯤꯗꯨꯗꯅꯤ ꯑꯗꯨꯝ ꯆꯠꯂꯒ ꯃꯌꯥꯝ ꯑꯗꯨꯝ ꯁꯣꯏꯗꯅ ꯐꯪꯒꯅꯤꯀꯣ ꯑꯗꯨꯝ ꯗꯨꯀꯥꯟ ꯆꯥꯎꯅ ꯑꯗꯨꯝ ꯍꯥꯡꯉ ꯂꯩꯕ꯭ꯔꯥ ꯑꯧ ꯗꯨꯀꯥꯟ ꯑꯗꯨꯝ ꯍꯥꯡꯉꯤ ꯀꯩ ꯗꯨꯀꯥꯟ ꯍꯥꯏꯅ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏ ꯗꯣꯕꯦ ꯗꯣꯕꯦ ꯑꯥ ꯗꯣꯕꯦ ꯍꯥꯏꯅ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯐꯝꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤꯀꯣ ꯃꯌꯥꯝ ꯂꯥꯛꯁꯤꯟꯕꯤꯔꯣ ꯑꯗꯨ ꯃꯃꯜꯁꯨ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯃꯜꯁꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨꯁꯨ ꯂꯩ ꯌꯥꯝ ꯅꯨꯡꯁꯤ ꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯒꯣꯕꯤꯟꯗꯗꯨꯁꯨ ꯌꯣꯟꯕ ꯂꯥꯛꯑꯝꯕ꯭ꯔꯥ ꯕꯤꯖꯣ ꯒꯣꯕꯤꯟꯗꯗ ꯑꯣ ꯑꯩꯅ ꯕꯣꯔ ꯀꯩꯅꯥ ꯑꯝꯇꯪ ꯂꯩꯒꯦꯅ ꯌꯣꯟꯕꯗꯣ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯌꯣꯟꯕ ꯂꯥꯛꯑꯝꯕ ꯃꯥꯜꯂꯦ ꯂꯥꯛꯑꯝꯕ꯭ꯔꯥ ꯑꯗꯣ ꯉꯁꯤ ꯂꯣꯏꯈ꯭ꯔꯕ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯇꯦꯔꯥ ꯂꯨꯀ꯭ꯔꯥꯝ ꯂꯩꯔꯛꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤꯀꯣ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ FCI ꯆꯠꯄꯒꯤ ꯂꯝꯕꯤ ꯁꯉꯥꯏꯄ꯭ꯔꯧ ꯐꯥꯎꯕ ꯌꯥꯕꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯐꯖ ꯐꯖꯕ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯎꯕ ꯐꯪꯉꯒꯅꯤ ꯐꯖꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯐꯖꯕ ꯊꯦꯡꯅꯔꯝꯈꯤꯔꯣꯏꯗ ꯑꯩ ꯍꯟꯗꯛꯀꯤ ꯏꯆꯥꯅꯨꯄꯥꯗꯨ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕꯅꯤ ꯑꯗꯨꯅꯦ ꯊꯤ ꯐꯖꯩꯑꯕ ꯃꯌꯥꯝꯗ ꯐꯖꯕꯁꯦ ꯎꯍꯟꯅꯤꯡꯗꯅ ꯑꯩꯅ ꯂꯥꯏꯚ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯥꯝ ꯐꯖꯩ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯇꯧꯁꯤꯟꯕꯤꯌꯨ ꯆꯦꯅꯦꯜꯗꯨꯀꯣ ꯃꯌꯥꯝ ꯂꯥꯏꯚꯄꯨ ꯊꯦꯡꯅꯕꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯐꯖꯩ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯕꯤꯖꯦ ꯃꯩꯇꯩꯗꯨꯕꯣ ꯊꯥꯒꯠꯂꯛꯄꯗ ꯕꯤꯖꯦ ꯃꯩꯇꯩ ꯈꯪꯗ꯭ꯔꯣ ꯕꯤꯖꯦꯟ ꯃꯩꯇꯩ ꯀꯩꯁꯥꯝꯊꯣꯡꯒꯤꯗ ꯂꯩꯗꯣ ꯀꯩꯊꯥꯝꯇꯣ ꯀꯥꯏꯋꯥꯏꯗꯅꯣ ꯃꯥꯏ ꯊꯥꯒꯠꯇ ꯀꯩꯁꯥꯝꯊꯣꯡꯒꯤ